India government proxy forcing Sijinnaduna Manipurda state terrorism Chathaba Khudakta Lepkadabani UNLF P. Haukiba April 3, 2026 ta Trong Laubida Tumduna Ladiba Pigliba Ngangani Tom Tin Wainam Sahi Manga Amasung Wainam Yaisna Tha Mangabu Bomb attack Chathaduna Tamtina Hatkiba Apopi Mamabu na Pibam Luna Soan Kiba Masung Madugi terrorism ki Taudo Adu the Piandraba Koisaunaraba Miyamna Matau Taudraba Anakbada Leba CRPF Kiamamada Ihau Sanction Bada Kulai Paidaba Misam Miyam Singda Nong Mai Kapsin Duna Tamtina Miway Ahum Waheng Bam Bobby Huidrom Michael Laisram Zitian Hatkiba Masung Miway Kun Manga Hiana Pibam Luna Sohon Kiba Masugi Matung Tarak Bada April Taragani Panda Amuk Infal Dagi Ukrul Chat Palambida Misam Miyam de Embus Sataduna Tangkuli Silinaw Adni Jingnaw Sang Soung Naw Yaruingam Basum Hatkiba Togdok Singasi India ki Proxy Forces Oiriba Cookie Extremist ki Kahian Batawong ne Thawong asi Indiana Arwan Bay Agenda Amagidamak Manipurda Proxy Forces Sijinnaduna Chathaba State Terrorism ne India Masigidamak Malim gi Laipak Singgi Mamangda Ikai Ningai Waidavra Natraga Thawong asi Karamba Mawongda Terrorism Nati Haigadoribano Haina Pambay na lusing ba UNLF na hanglagle Lupasigi Department of Publicity and Education ki Secretary Sarayrong ba Thoksom na Kuyak Pidun na Thadorok pa Chero Lasina Hai Asigumba India ki Arwan Bay Agenda asina Manipur ki National Integrity bu lepalay na thugay na buhok na riya masong sahi lising kaya maning tam na layraglaba laypak asibu India ki loylam laypak amani hay bagi matagum ikai khum na ba matautan na Manipur ki miyambu loylam layngak asina kamthiang na ot na ire aduga miot minay asigi mayokta democratic way ba ihaw gi khongjang sangsil ba miyamda amuk onsen duna ihaw namtha bagi mingda Indian forcing na kahya na miyambu ot na ire masida mathaw masak khangba saduna Mapuna sana bahayduna yeknabaga mayong nabalan famdadi changba ngamdraba Manipur State Police Force po ayaw bitakta thawnaling jail puthokduna makut halagloroidaba misa miyambu kauba net patawduna ihaw namthana bahona re masimakti malemgi police haiba fajakraba miyamgi service ki layriba force asigi image sokloidabagi maram laite Manipur Police na miyamgi ihaw namthana bahona bada sisinariba thawnaling jail adu Naraipak Manipur asibu ngak siana bahona bada sisinarabadi Miyam na Nakwaigidamak Sautok Saroidabagi Maram Laite 2023 Sahigi May Ahumdagi Haurakiba conflict asigi lanfam singda Manipur Police na kari thawdang lauki haibase Iraisa khudingmang na munna khanglaba wafam ne maramasina Manipur Police na su Manipur miyam da kahianba thawong satharoidabani haire Cherol asina hai hangatna ikhoina yengadabade Indiana kari maramgi cookie singa su suspension of operation tawkhibano Cookie sing na India ki karamba force da makoi ki political demand amagidamak khud thakhiba leibra haibasi miyam na ikhang khangnaraba wafam ne Manipur amasung Westia gi ningtam lalho liberation movement asi namthana buhanabada Cookie sing bu khulai waina sijinnaba sugi sign pinakhibani haibasida kakningai oiba wafam kari lei masigi khudong chaba lawduna Cookie khulai paibasingna international humanitarian law thugaiduna ka hen balichat amaga loinana misa miyam bu hatle asigumba thawong asi pangthokpada Khudong sana bagidamak suda layriba Cookie extremism gi designated camp Manipur gi akoy basingsang pareng amasung tampaka tay na basingsang singda camp taraga mari hangduna maningtam na operation taholi amasung ahian boy na Indian forces ki camp da phawba punna layminare thawong asida kamdaw na Indiana Manipur da sathariba terrorism gi thawong asi sagwati haiga dawribano ngasi magthogliba muknaba conflict sing asida Manipur gi miyamda UNLF na thamjaning bade Aikhoi gi irai pakse mikhapo na India gi loilam laipak ama oina lairiba phawbadi ngasi aikhoi na thengnariba miot minai asi loiba ngamba nai khiroi miot minai asibu matam supagi kohananaba pambaide irai pak Manipur bu maning tamba laipak ama oihanba nei tangkaksida ningsingba yabadi Russian Revolution gi lalhouda Russia gi Revolutionary Social Democrats ki marakta economist singna lalaugi mapung oiba midyang uba ngamdabadagi thengnakhiba khudongthiba amasung madubu chumthoktuna VI Lenin na Bolshevism ki holistic weba midyang na Russian Revolution bu mai pagan khiba mahaki yawol gi loksing adu aikhoi Manipuri singna nainaduna thabak to onthokpa mathau tari masigi damak aikhoi Manipuri khudingmak na apunba thodang ama lawminan na ba pambai na lusing ba UNLF na ayoba thakta honagani haire